Manipurda hauzik thokliba irang asigumba irang ama amuk matungda thoktanaba lakadawriba anoba laingak asina Purup khudingmak manaba mityengda yengduna policy ama sembagi tangkai fadaba lei haina kairau ACG MLA El Rameswarna fongdurakli wafam asing asi mayang Imphal-gi Bengun Sati Khongnangkhong grounda Manipur Maitai Pangal Welfare Organization MMWO na silaga pangthokiba iftar gi thoramda mahakna fongdokhibani thoram aduda MLA Rameswarna hai Manipurda mahusagi tangdulai taba phibam hanjilaknaba Maitai Pangal amadi Naga Furup ki ichilinaw singna achauba thobang lofam thoi hauzik Kangpokpi Churachandpur amadi More Town na chingba mafam sing asi Maitai Furup ki miyoi singna chatok chasin tawbada khudong chadaba haibadu oiri adubu hairiba mafam sing asida Maitai Pangal amadi Naga Furup ki ichilinaw singna mahusagum adumak chatok chasin tawri matang asida Maitai Pangal amadi Naga gi ichilinaw singna Starasida mahusagi phibam hanjilaknaba honabada achauba thodang lobiyu toina chathok chasin tawribanina starasida mahusagi phibam hanjilaknaba wari watai saba chungani Four season nabana kaidaunungda santi purakpa ngamloi haibasi mahaki thajabani toina wari sanaraga soidana afaba waroisin ama purakpa ngamgani hauzik athubada miyamgi leingak ama laklagani Anoba leingak asina Manipurda hauzik thokliba irang asigumba ama amuk hanna thoktanaba Furup khudingmak tungkoina nungsi chanana leiminanaba amadi lamdam asida kundaminariba Furup khudingmak manaba mityengda yenggadaba policy ama puthokpa chumgani Hauzik Manipur pumbagi oina mahusagi tangdu leitaba phibam puraknaba honnabada matam changkhigani nampu hapuda hekta thabak paikatlaga mahusagi phibam hanjilhanba ngamloi hainasu MLA Rameswarna makha tana phongdokhi Manipurda santi langam hai tar moroina khoi tamoto asang ka sajau bi tul lam tam de di akon sapya ta bonina moroina kambo pichu sambo moriana chingbo ko nasi thoni betai samaya moroina khoi maitai na tawa pangal lamadi naga singa sapti raga yam chona Manipurda santi langaba tabak to birakne thajabu thanjari moroina WMO lasu Jumlah itu lebih, karena kecanggihan ada ni nara, pusat atau pusat ni nara di kami sumber kan tam tam lah, sahaja je program ni kalau kita terita porsi nara sahaja laku ada rumah deh, adalah tam tam dah lokal kan apa pun lakukan ni habis hasil boleh, adalah musim baru ni, apa di Islam dalam satu sini semua dan hasil, aisyah tu khatam ni, tanda kan hasil yang kan apa kan rumah semua pun tiada baiklah, thama kau di macam sedang hasil macam mati karena bagi koi tamamba scientific note hai tar mayam ko thene asli mati koi karena bati aduna sai koi maru su ono ambiti bado atum tamda phara saka ama lakanda yang si chana tum koi amana makha ta thok tan badu policy ama lakdu saka ni sema mchani adu pro manami jemon chani Amaromda Thauramadu pangthokpagi matangda MMWO gi President Chesam Alina hai Manipurda khundaminariba Purup khudingmak nungsi chanana amata oina leiminaraba matamda Manipurgi asengba phajaba masak adu uba phanglakani Manipurda khundaminariba Purup mashalgi marakta nungainadanaba kayata tana thokli ngasi maksu aruba phibam amada lairibani ngasi pangthokliba thoram asina Manipurda ingtapa hanjilaknaba honabada achoba mateng ama purakpa ngamlasanu haina mahangna makha taki Tauramaduda mayang Imphal ACG MLA Kongkham Ravindro, Ketrigao ACG MLA Sheikh Nurul Hassan, MMWO gi President MD Ali Chishabam Amadi, Forum for Restoration of Peace ke convener Asang Kasarna Chingba, tongan baching amasung tamgi lup kaya gi luching basingna sarugyaki. Peace, unity and integrity haiba thimusida based tawraga yamna itihasik oiraba nasigi mafhum asida ikon sinjabani masjida kana gumbasingna hek concept haibagi mungda aigi haiba apik poba khamo mang oiraganda thak tawbagi mami khara taba uribase ikon punna thadok ngasi adu natragadi ikon mayamna mangda sangsinaba apunba United Idea of Manipur hai bo khunga mang de sanghin na bo phone dari base ke do nu dai phone mang de sang ngam moy mang de sang bu hutum halla kan hai bo khunga anda yum pham oi ra kan da ai phoi ma sen di asman bo khunga puthong ra ga akhung khung da hai ba ta ba pun na ma di ta phok ta sin tam na ba yai